Akashvani Imphal, Maibam Dwijamani na pau pazari, ahanbada maroiba pau. Shiksha Mantri Thaunauzam Basant Kumar Hairi, Manipurda Magul Labor Shiksha Mahiroising Panganaba Taurangama Putonaba, Sarkana Honari. Mahud Mantri Yumnam Kemsan Hairi, Manipurgi Ngamkai Sor Moregi Lambi Tongi Pibam, Hausik Lady Ashidagi Hiana, Pagalanaba Honaragani. Ukrulamadi Kamzong Zilla Fauduna Saliba, Imphal Ukrulambi, National Highway, Sani Anigi Pibam, Kahana Patre Hairi. Numitarani Satagadaba Kunmarpan Suba, Imphal Book Fair, Ngasidagi Imphal Gitidim Road Athletic Union, Trau Ground the Hokrai. Amasong, Laibag Asinangasi, Humudra Manga Suba, Lanmigi Numit, Bengaluru the Pangtokrai. Shiksha Mantri Thaunauzam Basant Kumar Hairi, Manipurda Magul Labor Shiksha Mahiroising the Panganaba Taurangama Putonaba, Sarkana Honari. Thobal Jilagi Kangabukto Labor New Public Higher Secondary School Ki, Kunmanga Subamapo Kumon, Silver Jubilee Thorum the Wangangada Mantri Nahai, Mahiroising Punsida Kwaidigi Moroiba Tankakama Weriba Class 10 Amasung, 12 Parikyada Mahiroising na Akiba Musung, Pakat Payaudana Yamna Ing Tapna Parikat Hagadavani. Mama Mapa Uribasing na su angang singbu section na senabiduna, Makoida sarang na balahinda na bohonagadabani. School gi oza sing na su mahiroising da mahitambiba kagnatana, extra curricular activities sing su hapsinduna, mana haina bahiram aduda haina handuna, mapung phaba miyoy ama oibangam na ba honagadabani. Future oidori badu ma students sing se karmain tawdana guide tawraga, mentor tawraga, karmain tawdana moi sing se afaba successful loiba. Not only career-wise, but human beings. Ohenna honabasi koi kan honazabani aduni yari makai. Satra singha unabagi adumba tanja ma phangba targoi di ai yari makai yaur honaje aduga hariba function singsida matam kai thoga adugumba expert social scientists invitees singduga interact to handana agang singsida noina hanging budo hango haina hangalaga akoi dignitaries sing invitees singsina moina akhang ba knowledge to share to budo participate to on base aduna interactive session nama dedicate to ba madakar laibra na ikhanje Ngasigi Thoromaduda Surja Kumar Okram MLA Amasung Khangabuk Zilla Parishad ki member K.S. Rajmohan Saruyakhi Mahud Mantri Yumnam Khemsan Hairi Manipurgi Ngamkai Sor Moregi Lambi Thongi Pibam Hausik Lady Basidagi Hena Pagalana Bahonagani Tamil Sangam More na Sinduna ngasi Moregi Sunrise Playground the Pangtokiba Yankai Mari Soba Pongal Celebration Cum Prize Distribution 2023 Hogdopagi Thoromda Athoiba Mithung Waina Saruyakhi Basri Kemsan Hai Haugi Basahi Nipalungi Mamangda Moregi Lambi Thongi Pibam Aduki Matik Paramde Adubu Ngasidi More Paubugi Lambi Asi Ningthina Parakpadagi Imphal Dagi Myoikia More da Matam Isang Sangdana Satpangamle Ngamkai Sor More Buhena Masak Thokpa Sor Ama Ohena Bagitamag Mafam Adugi Kasin Koya Sin Butungna Ladiba Lambi Thongi Pibam Samganaba Sarkar gi Thorang Leire Atuba Matamda Tabak Horagani More gi town amadi Tamil anigi nagnabo wari se masi Manipurgi wari ni hina thamjage loinana aina thamjaningi se last sahi nipan sida akoi Imphal to More gi lambi sauna ahong bulak mamu biramani Thoromadu the Saruyakhiba Tribal Affairs and Hills Mantri led Pau Haukim Nahai Manipurgi More the Lady Banaha Amadi Angang Singbo Nesadagi Laptokna Lehenabagi Pandamda Makoibo Sana Konabarom the Pungning Sing Sinabo Honariba Si Yamna Pungning Toganingaini Masina Amato Oibigi Wakalon Puriba Festival Asagi Masak Hena Toale Amasong Raja Sarkargi War on Drugs Ki campaign the Suk Mateng Pangle Miyam na More the Lady Banaha Sing Draki Polam Kahena season abo oina Ohaliba Si Aran Buafamni Maramaduna Asigumba Aran Buafam Asidigi Tedok Hantuna Naha Singbo Apabalambi Romda Mamai Sumnabu Honaripa Tamil Sangambo Tagat Bupongdoladuna Sri Lekpauna Hai Tamil Sangam na Chai Kodingi Sports da Angang Singsi Mamai Si Pontopi Base Lampai Nisagi Mayokta Leinaba Angang Sing Sanabagi Lamda Pusalapa Asumba Tamil Sangam initiative se Tagataba Namoy
मरमदी मियोइबगी अखोइसे हिंगसु पैसा पाइरसु युमदु मसादु फत्रे इमुंगदु अदुम नुंगाइररोय लेकाइसु नुंगाइरोय खुनसिसु नुंगाइरोय नोइगी वे ऑफ सेलिब्रेशन apart from religion apart from communities aduleitaba jati khudingi religion bo respect tobirakanda pangthokpa pongal festival nina it's a festival of oneness. Festival aduda Center Bureau of Communication Regional Office Imphal na tongan ba nat ki oiba jagoi isigi thorom sing pangthokhi. Ngasigi thorom aduda Works Mantri Govindas Konthausam, MLA Singh Tongrom Robindro, Sanasam Prem Chandramadi, Muhammad Abdul Nasir Saruyakhi. Ukhrul amasung Kamjong Jila Fauduna Saliba Imphal Ukhrul Lambi National Highway Sani ani ki phibam kahena phatre hairi. Lambi asi hokiba sahi ani rongi mamangdagi phibam phalaktabana sadok sasinda sauna khudong sadaba mayoknari. Adumainamag NHIDCL na lambi sembigi thabak haurakpada jila ani asigi khunja singna nungaiba poi adubu haujik phawbada lambi sembigi thabak sad humpu khaktamak sangsili. Lambi sembigi thabak su yamna tappi hairi. Kilometer khar khaktamak sangba lambi asi sembigi thabak sathariba NHIDCL na lambi asi English singani kunmari phawbada loisinaba pandam thamli. Paudam ama. Ukhroi Imphal Lampi National Highway 202 upgrade topic herbagi tungda ahanba project waina 16 kilometers Yayang Bokpi to Fins Corner si 2 lane kitamak widening amasung improvement down about lupa 237 crore ki thapak November December 2021 da hauki si kitamak NHIDCL ki makhata Rajasthan based Varaha Infra Limited na work agency OE loina na Manipur based Maitram Construction Private Limited na contractor oiki. Chahi ani ki tung tashu kilometer tratro khak shangba lampi chaw thokpa amaso improvement si loishindri. An avoidable situation maru oina land acquisition amasung waiters in apan pa kharate piram kani. Huchikti land acquisition ki problem laitri haipa yai oirashu chahi ani ki tung tashu loishin pitaba sina zila ani sikimi mayam na pendaba kayati phongthok na ye. Kilometer tratrok Shampa package si Lushin Krabaki Tung the Amukhana 30 kilometers improvement and black topping lakadapani. Adukitamak phase 1 si Atuba Matamta Lushinapa Silani Sikimi Mayam na Kaurang na Ngairi. Akaswani Imphal ki Paukitamak Okruta ki sorting Shimri. Numid humni satharakpa ahanba Tribal Film Festival Tamenglong District Headquarters ta ngasi losin kray. Kendra ki Information amasung Broadcasting Mantralaya ki makhada Raizya ki Directorate of Information amasung Public Relations na sinduna pangthokhiba loisanbagi thoromda wa ngangmada Jamhemlung Pamai MLN hai Kendra ki Information amasung Broadcasting Mantralaya ki makhada asigumba Tribal Festival amasin bahaibasi Tribal singi oina yamna pungning thoganingai ni masina Tribal lolda puthokpa film singi ahuba itihas ama oiragani Tribal ki tongan ba lolda puthokpa film singda Tribal actor amasung actress singna Makoi ki haisingba sing adu uthok na bahona na bagi tansa ama festival asina pire. Masigi matakta tribal singi oiba nar ki saktam miyam da khangan badasu festival asina saw na mateng oiragani. Nongpok Sangmai Police Station na konba Haukhong Phai area da dragi polam sing puthok pasin tawri haibagi akak na bupaw ma phangbadagi. Thobal Police Commando Tarataruk Suba Assam Rifles amasung Sangmai Police ki apun magangbu na mafam aduda thibu humbagi thabak sathakre. Thibu humbagi thabak aduda Haukhong Phai village dagi lungthar tana singningai oiba mawng da gari macha ama thorakpadagi police na khamki gari macha aduda tonglakpa mi ahum sek tobuda tongan ba plastic khaw manga da haplaga puramba kani kilogram ani makhairom phare makoi ahum adu makhata ba ain gi thabak lokhona bagi damak Nongpok Sangmai police station da sinakre tabiri ba pawasi Akas Bani Imphal dagini Numit tarani sathagadaba kunmapan suba Imphal Book Fair ngasidagi Imphal gi Titim Road Athletic Union Traw Ground hokre. Raizya gi Art and Culture Bibhag ki makhada leiba State Central Library amati Raja Ram Mohan Roy Library Foundation Kolkata na puna sinba lairiki mela asida tongan ba lairik sing utpa amati yon madaratana Symposium Library Awareness Program sangnai reba ai basing sanaroi sing unaba amati quiz painting sing ba competition sing supang thokani. State Central Library ki librarian RK Urmila Devi na phongdorakpai matungina mela asida mapan gi lairiki farm sing susaruk yari aduga lairik sing sada taramanga discount pigani hairi Real Recovery Home De-Addiction Center Thobal sintuna hepatitis C laing bagi matang da mayam bo bahap tan bagi thoramama
Thobal Wang Matabada Leba Center Asigi Conference holding asi pangtokre. Thoromazagi nungi wakhalonti center asida layang tuna leiriba hepatitis positive oiraba inmate kunmanga romgi mama mapa singna hepatitis hidak saba hobagi amati hidak yentopagi matangda khananena bani. Ziribam Mayuldagi kilometer Nepal Salaga Hills Ghat Gram Panchayat ke manungsana leiba Lamlen Khul ki 32 suba mapo common thoram ngasi Lamlen Khul Community Hall da pangthokre. Nauna semgalakpa leikai asida yum humbudra mari rom leire. Common thoram da saru yakiba singna Ziribam jila bu drug free ohen bagalena sana khonabada naha singbu thawai yahon bagedabak akan naba thorang kaya leikai asigi miyamna paikhalegani haibagi thajaba phungtokhi. Manipuri University Inter College Mungna Tournament 2022-23 Kumbi College da ngasi pangthokre. Tournament aduda KG humpu mathaki kanglupta YK College na ahanba Mangol Nganbi College na ani subaduga Moirang College na ahum subatare. KG humpu makhagi kanglupta na Moirang College na ahanba Mangol Nganbi College na ani subaduga Kumbi College na ahum subatare. Manipur Veteran Football Association Mapal Kangjebung na sinba Gonitoi Suba Challenge ka Veteran Football Tournament 2023 Imphal West ki malomda leiba YWC Playground da February mangatagi horagani. Entry form association asigi Mapal Kangjebung da leiba office tagi numit khudingi nungtil pung mari degi nipan phawda lawraba yagani. Form thajan bigi aroiba matam tha asigi kunthra mathoi phawbani. Pariksha pe sarsa gi taruk suba edition tha asigi kuntareta Delhi gi Tal Kotara Indoor Stadium da pangthokani. Thoromasida Pradhan Mantri Narendra Modi na Mahiroi Singh Oza Singh amasung mama mapa Singh unaduna wari sanagani. Mahiroi Singh na aki akhang yautana ningthina parikha thaba ngamnabagidamag Mahiroi Singh bu puning thogatpa oina pariksha pe sarja gi thoromasi pangthokpani. Akashbani Imphal gi pau tabiri. Leibag asine ngasi humbudra mga subal lanmi gi numit Bengaluru to pangthokre. Thormatu da saru yakheba lanmi gi makok General Manoj Pandey hai Bharata lanmi gi damak anoba khusu khulai kaya hapsinduna lanmi singi mapangan kankhalale. Masina haujik amadi tungda oirkadaba singnaba kaya Bharat lanmina mai pakna thengnaba ngamlagani hairi. Bharat ki simana paring da singnarapa sing Bharat lanmina thengaduna lagli. Makha tana thengnakhigani. Jammu amasung Kashmir da atopa leibakna chatharakpa attack kaya Bharat lanmina makha tana thengnakhigani. Pradhan Mantri Narendra Modi na Sikandarbad amasung Visakhapatnam phaunaba Vande Bharat Express Rail Gari ngasi video conferencing khutang dalam thakre. Pradhan Mantri na hai Vande Bharat Express asi sakhutpagi lambi da khongjel yangna sangsilagliba anoba Bharat ki miyeng gi symbol amani. Magna hai masina tourism sakhulan bagalanena sel thumgi phipam phagananduna hingbada hena laithokhalagani. Sri Modi na hai Vande Bharat Express asina tongan ba sanskriti sing leijaba Telangana amasung Andhra Pradesh ki saruk sing samna halagani. Thormatu da wangang mada Rail Mantri Ashwini Vaishnav hai Vande Bharat Express na maruaina Telugu Rajya Singh ki passenger sing da sauna awan bapurak lagani. Magna hai leibak asigi oiba technology engineer sing amadi technician sing na Vande Bharat Express Rail Gari asi saba ngamkhibasi sauthuk saningai ni. Magna hai Vande Bharat Express ki thoido hendokpa magun amadi second yakhai ni thoi khaktangi manungda rail gari asigi yang bagi sang pung da kilometer sama yoba ngamba asini. Election Commission na remote voting machine sizinabagi matangda demonstration tawduna khananena bagidamag jati thaki rajniti dol khudingmaki President Singh Chairperson Singh amadi General Secretary Singh oiba mifam ama hayeng pangthokna ba kauri hariba mifam asida technical expert committee ki member sing su yaugani. Election Commission na sakanglaba rajniti dol singdagi domestic migrants singidamag legislation administrative procedure amasung voting method haudokpa yauna atai mari lena buwafam singi matangda tha asigi kuthrabathoi phobgi manungda makhoi ki mot iduna phungtorakna ba so hairi. Aroibada muruba pamu Shiksha Mantri Thonawjam Basanta Kumar hairi Manipur da magul leiba shiksha mahiroi singda phangana ba thorang ama puthokna ba sarkar na honnari. Mahut Mantri Yumnam Khemsan hairi Manipur gi ngamkhai sor more ki lambi thongi phibam haujik leiri ba sidagi hena phagalana ba honnaragani. Ukhrul amadi Kamjong Jila Phauduna chaliba Imphal Ukhrul lambi National Highway chani ani gi phibam ka hena phatre hairi. Numit tarani chathagadaba kunmapan suba Imphal Book Fair ngasidagi Imphal gi Tidim Road Athletic Union Trau Ground da hokre amasung leibak asina ngasi humbudra mga suba lanmi gi numit Bengaluru da pangthokre Paulai sare.